kay leisige. Hello. Hoine. Mama ba ne? Nang sa ko tin doi. Hey. Ai. Ai ba. Na. Ai bo. Hayengsi ai nganna yumda chattabe yaroidori. Nasiega angangsingado chakoba chaknena hairi. Tindok tinjindo aina tawudaba yaroidori. Ningol singju chakogoni hai. Aduna ai yawdo phajaroidore. Aina kamdauba. Kainoina kamdo boide. Ai ngana lakani. Ahing de loi. Ahing lek pelek tabagi wana ti mayam tilinga ibu sagtau. Haying de isu lakani. Ai. Oyo de buwatu ngakan ko. Oyo de buwatu ngakan wa hisne mo tamon. Ai se tamo ginu pinata bro. Tamo na chatpa mafam khuding, tamo na laiba mafam khuding dai pupu ba yadradi. Kai gai bu lawbiramino. Yumadu da nang pusinbada ningol singa nasega no omseladi nang hingaroi na habi beiwari ne. Oh, adudi pusi jupa quarter se sum hondolaga thambirege sinine. Ai. Quarter city matam kharagi wari. Aina nangi damakta yuma masabi yena khali. Loan lawri. Karigumba hek phangbaga nangi suma pham saba ma yengaga aina yuma masabi rani. Atai lari se. Aina ngahan nangota thangba sen singdo adagi lupa 10,000 dawthro. Hadakti ningol singdo su khudol po singdo khara poktak piwana hairi. Aisu lupa 10,000 da piram ken taw. Upu manung da yauri bani. Tamo na pamado kan laura pubikro. Hai. Kaino kaya pu bai ju kaino. 10,000 ka tagi wani ne. Kaino nang la dai sau idebo. Nati aina nangi sana sau sari. Phiro layu haiba leiri. Nangi saning mapuna mak pijari. Angang ani mapanda leina. Madu hona na aina ngi damakta kari wala lage haba. Ai, kumai harau thopai sidi siendo khara lo tholoksin to bai sidi hauna sari ne. Sao na. Mocha, kari piyo ba? Pongton, gula kau taso bu dia already adum de pibiyo. Lei. Angang ani tu, hayang sa ko busa ne ba? Hoi pongton. Masa tu na gula kau tayo hode na ngasai ini ngai tau le hor. Noi na te masu, hosik ta gula kau ta ohum pura sang kita ngai rib ni. Oh. Na te mana hairam bani. Nang di ngasai bazar dagi kari no yam lei theru re hai na hayang sa ko wo puna na ba? Ha? Hoi pongton. Si, gula si dero ate awara ba di lei trabo. Yani de pongton. Khara lei sini ya halage. Ai di satra su to sano na khalur bani. Ada hala ni du kana haimen mudu da ise sasara sano na.
페이 쩌서세누 그이노 앙앙은이도 마사닝한 거니 아래 마뿡의 벤드수 마수아니도 우닝한 거니 쩌서세누 그이노 헐 봉도. 에이 무사 마마 앙아오비두게 학덕되게 마뿡의 벤드수 생각바 한국이들 떠오르니 뭐 마마 앙아오비들 마사 좀 넘디 미 과이도 마사 아니시 부르가 리엠나 니몬 자고 보지 쩔로이들도 하 hiền bà bà mà thì cái màu gì cái tương ai làm đi khăng cái đó mấy mà thực thực khang mà thực thực ngôn cái đó bây giờ nó ngoài về lấy bây giờ thì em sẽ mà sống trôi trôi được khăng cái kỳ tâm không ra 나사도 누가있더라디 이다 올리면 자 생겨라 짜로이. 그래서 더우대. 그시 또 들어가나 하월로드나 봉수 때림 가다네 따서노. 하고라가 더우니까 타바 엄다 레이테. 낭부 자신감도 통으로 해버려 그나 짜나봐. 그리고 하라우 레이드나 그나가 파미나르가 하라하라우 짜미나나가 장마이나 통도시보. 사나 그래도 너나 나랑 되게 또래 배 쇼시보 눈띠도 믿고 댕기 너는 낙들레리 사리 타이 너나 해보신 아니 있는 거 보내리 나시 자꾸 보는 미식각 아이슈 아이기 묵문은가 하라우 짝처럼 등 잠이 나오게 해보시고 그냥 가야게 합다 아마다 다 아마도 라고 꾸미시나 되더나 자히 아마다 아무도 라고네 나시 나 탄달래 호라가 나 탄달 사보시고 난 그냥 가야게 해봐 그래서 아이네 눈이 따뜻하게 랑는 거 하나게 사오리니까 아이나 자라이 니가 또 놓고 나 사도 소든 동생 자르게 하고는 못 들었고 할로 와이来 아, 여러분이 ngalida baba lebih ni kaya lero baba oh pare la
ꯅꯤꯡꯉꯣꯜꯁꯨ ꯃꯆꯟꯅꯨꯄꯤꯗꯨ ꯂꯧꯕ ꯂꯥꯛꯇ ꯌꯥꯔꯣꯏꯅ ꯑꯩꯅ ꯍꯦꯛ ꯆꯠꯄꯗ ꯆꯠꯊꯣꯛꯈꯤ ꯂꯩꯔꯝꯃꯦ ꯃꯥ ꯉꯥꯏꯕꯗꯨꯅ ꯉꯥꯏꯍꯥꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯦ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ ꯁꯅꯥ 마 유비지 배로라 가라 들어와 나와라 Baba yumi se. 좋아 가칼라 더 물어줘 Baba ko yak to se kanan thau dino. 바바안 타고 되니 Baba ko yak to se khoi ki moe ba. 오이로이 너 자꾸 못했네 내 보기네 바바나 와이로이 자토비야 나 시에글레랑 나마지 돌록대 나마 꼭 두고 있고 웅지 따라 따라하네 그래 둘러실로 좀 술랑 나대는 거야 아니 ꯄꯨꯡ 10 ꯇꯥꯔꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯈꯥ ꯋꯥꯡꯈꯥꯡꯗꯒꯤ ꯄꯣꯠ ꯋꯥꯏꯕ ꯀꯣꯏꯆꯠ ꯆꯠꯂꯩꯔꯨꯔꯒ ꯅꯪꯉꯣꯟꯗ ꯉꯥꯏꯅꯗꯅꯕ ꯉꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩ ꯂꯥꯛꯄꯒ ꯐꯖꯠ ꯌꯥꯅꯅꯕꯅ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯣ ꯆꯠꯅꯤꯡꯉꯦ ꯂꯣꯏꯁꯟꯅꯤꯡꯉꯦꯅ ꯍꯦꯛꯇ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯣꯏꯁꯟꯕ ꯌꯥꯕ꯭ꯔꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯅꯤꯡꯉꯣꯜ ꯀꯅꯥ 이항 항나 ꯆꯠꯅꯒꯦ ꯑꯣ ꯅꯪꯅ ꯍꯥꯏꯁꯤ ꯅꯪꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤꯔꯣ ꯉꯁꯥꯏꯗꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ 2,000 ꯄꯤꯔꯝꯃꯤꯗꯨꯕꯣ ꯑꯗꯨꯅ ꯀꯣꯟꯅꯗ꯭ꯔꯒꯗꯤ ꯁꯤ ꯋꯥꯠꯂꯤ 하ibdu ꯀꯔꯤ ꯀꯥꯏꯒꯦ ꯁꯅꯥ ꯋꯥꯠꯂꯤ ꯂꯤꯛ ꯋꯥꯠꯂꯤ ꯍꯥꯏꯕꯗ ꯅꯪ ꯈꯨꯗꯛꯇ ꯄꯤꯕ ꯉꯝꯗꯣꯔꯤꯕꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯁꯅꯥ ꯂꯤꯛꯀꯣꯟ ꯋꯥꯏꯕ ꯆꯠꯄꯁꯤꯕꯨ ꯐꯥꯒꯤꯔꯣ ꯍꯥꯏ ꯅꯪꯒꯤ ꯑꯩꯅ ꯂꯩꯈꯤꯕ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡꯗꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯕ ꯑꯔꯨꯞ ꯑꯇꯥꯡꯅꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯔꯤꯕ ꯏꯉꯛ ꯁꯝꯗ ꯂꯪꯗꯒꯤ ꯍꯦꯟꯅ ꯄꯤꯛꯄ ꯂꯤꯛ ꯃꯆꯥ ꯑꯃꯈꯛ ꯁꯤꯖꯔꯝꯕꯗꯨꯁꯨ ꯅꯃꯥꯁꯤ ꯅꯥꯏꯅ ꯀꯥꯏꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤ ꯅꯐꯧꯔꯤꯒꯦ ꯏꯁꯥꯗ ꯅꯐꯧꯔꯤꯕ ꯁꯅꯥ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯪꯉꯥꯏꯍꯧꯔꯕꯅꯤ ꯈꯪꯉꯕ 사람이 너기 사는 루바싱도 비살리더라 이죠 시키임도 왔더나 농아부터기 놈이 따 호도 돌가 사라 딜랜드더나 난 좋아 난 좋아 ꯑꯣ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕꯅ ꯅꯤꯡꯊꯨꯡꯍꯟꯒꯅꯤ ꯅꯪꯅꯕꯨ ꯍꯥꯏꯔꯤ ꯊꯋꯥꯏ ꯐꯥꯎ ꯊꯥꯅꯤ ꯍꯥꯏꯔꯝꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩ ꯐꯪꯗꯕ ꯇꯥꯠ ꯑꯣꯏꯔꯝꯃꯦꯗꯅ ꯆꯔꯥ ꯍꯦꯟꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤ ꯇꯥꯗꯕꯔꯣ ꯂꯩꯀꯥꯏ ꯏꯃꯥꯟꯅꯕꯤꯅ ꯃꯇꯝꯒ ꯆꯥꯟꯅꯕ ꯐꯤ ꯏꯟꯗꯨꯅ ꯁꯅꯥ ꯑꯅꯧ ꯑꯅꯧꯕꯁꯤꯗꯅ ꯀꯔ ꯑꯇꯥꯡꯕ ꯇꯣꯡꯉꯒ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯑꯗꯨꯒ ꯑꯩꯅ ꯆꯠꯅꯗ꯭ꯔꯕ ꯐꯤꯁꯤꯃꯒ ꯅꯪꯒꯤ ꯑꯣꯇꯣꯁꯤ ꯇꯣꯡꯉꯒ ꯆꯥꯛꯀꯧꯕ ꯆꯠꯀꯗꯧꯕꯒꯤ ꯁꯔꯨꯛ ꯑꯩ ꯆꯠꯇꯕꯅ ꯐꯩꯌꯦ ꯃꯄꯣꯛꯁꯤꯃꯒꯤ ꯐꯪꯒꯅꯤꯁꯨ ꯊꯥꯖꯗ꯭ꯔꯦ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯁꯤꯗꯨꯅ ꯍꯔꯥꯎꯅ ꯏꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗꯣ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯐꯪꯒꯅꯤ ꯍꯥꯏꯕ 어떻게 와이도 하여 따가는 화이팅 사나 너는 밤리고 사나릭 비벼서 보면 ꯑꯩ ꯅꯉꯣꯟꯗ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯅꯠꯇꯦ ꯏꯁꯥꯒꯤ ꯀꯤꯝꯅꯤ ꯌꯣꯜꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯁꯨ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯂꯩꯕ ꯂꯩꯇꯕ ꯏꯆꯥ ꯑꯅꯤꯁꯤꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯤꯡꯕꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯋꯥꯠꯇ ꯄꯥꯗꯕ ꯁꯅꯥ ꯂꯤꯛꯅ ꯌꯨꯡꯂꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯁꯨ ꯍꯔꯥꯎ ꯃꯆꯥꯁꯤꯡꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯀꯦ ꯍꯥꯏꯕꯗ ꯐꯪꯗꯕꯁꯨ ꯌꯥꯎꯒꯅꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯅꯦ